ꯑꯗꯨꯃꯗꯤ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯋꯥꯈꯜ ꯃꯌꯥꯝ ꯈꯟꯕꯅ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯃꯤꯠꯇꯨ ꯇꯨꯝꯁꯤꯠ ꯏꯐꯥ ꯐꯥꯗ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯂꯣꯏꯔꯒ ꯃꯥꯡꯒꯣꯜꯗ ꯑꯦꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯆꯥꯛꯁꯪꯗꯤ ꯋꯥꯏ ꯇꯩꯊꯣꯛꯂꯝꯂꯕ꯭ꯔꯣ? ꯇꯩꯔꯦ, ꯂꯣꯏꯔꯦ꯫ ꯏꯃꯥꯁꯨ ꯂꯨꯖꯗꯣꯏ ꯅꯠꯇ꯭ꯔꯣ? ꯂꯨꯖꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ꯫ ꯍꯩꯃ, ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯁꯤꯕꯣ? ꯅꯣꯡ ꯉꯥꯟꯕꯒ ꯈꯠꯅꯕ ꯍꯥꯟꯅ ꯍꯧꯔꯤꯁꯤꯕꯣ? ꯍꯧꯗ꯭ꯔꯗꯤ ꯅꯪ ꯅꯩꯁꯤꯕꯨ ꯅꯨꯄꯥꯗꯨꯗ ꯂꯨꯄꯥ ꯀꯌꯥꯗ ꯌꯣꯜꯂꯨꯔꯒꯦ ꯍꯥꯏꯕ ꯏꯃꯥ ꯅꯪꯕꯣ? ꯍꯥꯏ, ꯆꯥꯊꯣꯛꯑꯣ ꯍꯩ, ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ꯫ ꯃꯁꯤ ꯏꯃꯥꯅ ꯍꯥꯏꯕꯗꯩ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯃꯔꯝꯗ ꯅꯨꯄꯥꯗꯨꯅ ꯂꯣꯏ ꯈꯪꯉꯤꯁꯦ? ꯑꯩꯕꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯒꯦꯅꯦ? ꯅꯠꯇꯦ, ꯅꯨꯄꯥꯗꯨꯅꯕꯨ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣꯕ? ꯈꯪꯗꯦ, ꯌꯥꯝ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅꯁꯨ ꯃꯥꯒꯩꯒ ꯂꯨꯍꯣꯡꯅꯤ, ꯑꯩꯅ ꯅꯨꯄꯥꯗꯣ ꯑꯗꯨꯝ ꯄꯥꯝꯖꯕꯅꯤ ꯀꯥꯏꯅ ꯍꯥꯏꯅꯦ꯫ ꯆꯨꯅꯟꯗꯤꯗꯨ ꯉꯛꯆꯥꯅꯩ ꯃꯥꯅ ꯍꯥꯏꯈꯤꯕꯗꯤ ꯑꯗꯨ ꯌꯧꯅꯃꯛꯇꯤ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯅꯗꯤ ꯑꯩꯅ ꯍꯥꯏꯌꯦ ꯍꯥꯏꯗꯦ ꯍꯥꯏꯔꯨꯗꯦ꯫ ꯃꯔꯝꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯏꯁꯧꯗꯨ ꯇꯥꯅꯤꯡꯗꯕꯅ꯫ ꯍꯩ, ꯄꯥꯝꯃꯤ ꯍꯥꯏꯕꯗꯤ ꯅꯣꯏ ꯑꯅꯤ ꯏꯟꯊꯤꯖꯅ ꯈꯪꯅꯔꯕꯗꯤ, ꯋꯥꯔꯤ ꯋꯥꯇꯥꯏꯗꯣ ꯆꯝꯊꯣꯛꯅꯔꯕꯗꯤ ꯅꯨꯡꯁꯤꯅꯔꯛꯀꯅꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯅꯪꯅ ꯑꯥꯔꯊꯗꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯑꯥꯔꯊꯒ ꯂꯣꯏ ꯆꯥꯏꯗꯣꯏꯅꯦ ꯉꯁꯤ꯫ ꯍꯩ, ꯅꯨꯄꯤꯅꯕꯨ ꯀꯩꯅꯣꯅꯦ ꯅꯆꯤꯟꯗꯣ ꯑꯗꯨꯛ ꯀꯜꯂꯤꯕꯗꯨꯕꯣ? ꯈꯔ ꯈꯔꯁꯨ ꯇꯞꯊꯕ ꯇꯝꯃꯨꯅꯦꯍꯦ ꯅꯪꯕꯣ꯫ ꯅꯌꯨꯡꯒ ꯄꯥꯟꯕ ꯑꯝꯇ ꯈꯪꯉꯔꯣꯏꯅꯦ꯫ ꯈꯪꯗ꯭ꯔꯁꯨ ꯌꯥꯔꯦ, ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥꯒ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ, ꯈꯥꯔꯦ, ꯑꯣꯛꯑꯦ꯫ ꯍꯩ, ꯅꯨꯄꯤ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯗ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯕꯅꯣ? ꯍꯥ? ꯅꯈꯥꯗ ꯅꯅꯥꯎ ꯅꯨꯄꯥ ꯑꯃ ꯌꯥꯎꯕꯁꯨ ꯅꯠꯇꯦ, ꯅꯊꯛꯇ ꯅꯌꯥꯝꯕ ꯑꯃ ꯂꯩꯗꯅ ꯂꯤꯔꯒ ꯂꯩꯅꯤꯁꯨ ꯅꯠꯇꯦ꯫ ꯅꯠꯇ꯭ꯔꯒ ꯏꯕꯦꯝꯃ, ꯅꯪꯒꯤꯁꯦ ꯌꯥꯑꯣꯡ ꯏꯟꯕ ꯌꯥꯕ ꯃꯤ ꯑꯣꯏꯅ ꯍꯦꯛ ꯊꯤꯔꯣ꯫ ꯆꯠꯊꯣꯏ ꯑꯁꯥꯏꯗ, ꯌꯥꯑꯣꯡ ꯏꯟꯕ ꯌꯥꯕ ꯑꯌꯦ, ꯏꯃꯥ ꯍꯦꯛ ꯄꯨꯁꯤꯜꯂꯣ꯫ ꯆꯠꯂꯣ ꯍꯥꯏ, ꯅꯄꯥ ꯇꯥꯔꯗꯤ ꯅꯪ ꯁꯣꯏꯗꯅ ꯅꯌꯥꯡꯂꯦꯟꯗꯨꯗ ꯁꯥꯟꯗꯕꯤꯔꯅꯤ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯆꯥꯛꯇꯣ ꯊꯥꯒꯠꯄ ꯍꯧꯔꯨꯔꯣ꯫ ꯏꯃꯥ, ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯑꯩꯁꯤꯕꯨ ꯑꯃꯨꯛ ꯀꯧꯗ꯭ꯔꯁꯨ ꯍꯥꯏꯔꯧ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯥꯗꯨꯅ ꯍꯌꯦꯡ ꯎꯅꯁꯦ ꯍꯥꯏꯔꯦ, ꯑꯩꯗꯤ ꯌꯥꯝ ꯇꯟꯗꯧꯔꯤ꯫ ꯆꯨꯅꯟꯗꯤ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ, ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯍꯩ, ꯀꯔꯝꯕ ꯅꯨꯄꯥꯅꯣ? ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯐꯩꯅ ꯃꯃꯥꯗ ꯌꯦꯡꯉꯤ꯫ ꯀꯅꯥ ꯑꯣꯏꯅꯤꯒꯦ? ꯏꯃꯥ ꯍꯣꯏꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯅ ꯁꯤꯟꯕꯤꯕ ꯀꯀꯥꯗꯨꯅꯤꯗꯅ꯫ ꯍꯩ, ꯃꯤ ꯇꯥꯅꯤꯅꯦ ꯅꯪꯕꯣ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ꯫ ꯃꯤ ꯑꯍꯜ ꯌꯥꯝ ꯑꯣꯏꯗꯅ ꯆꯤꯔꯥꯏ ꯇꯥꯡꯗꯅ ꯇꯧꯕꯁꯨ ꯅꯠꯇ꯭ꯔꯤ꯫ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯖꯕꯒꯤ ꯃꯤ ꯑꯔꯤꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ, ꯑꯉꯥꯡꯅꯤꯅꯦ ꯅꯪꯕꯣ꯫ ꯍꯣ, ꯑꯗꯨꯗꯅꯤ ꯑꯩꯅ ꯀꯀꯥ ꯍꯥꯏꯔꯤꯗꯣ꯫ ꯃꯁꯤꯗꯤꯕ, ꯕꯦꯝꯃ, ꯅꯪ ꯑꯃ ꯅꯃꯥꯏꯗꯧꯅ ꯈꯔꯁꯨ ꯍꯩ ꯁꯤꯡꯉꯨꯅꯦ ꯅꯪꯕꯣ꯫ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯃꯀꯥ ꯐꯟꯅ ꯂꯩꯁꯥ ꯇꯝꯂꯤꯉꯩ ꯈꯣꯏꯃꯨꯟꯅ ꯌꯥꯝ ꯏꯟꯕꯅꯤ꯫ ꯅꯪꯒꯤ ꯃꯇꯝ ꯂꯥꯛꯂꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯇꯝꯁꯤꯕꯨ ꯍꯦꯛ ꯍꯦꯟꯗꯣꯛꯈ꯭ꯔꯕ ꯈꯣꯏꯃꯨꯗꯤ ꯂꯥꯏꯔꯗꯅ ꯍꯌꯤꯡ ꯐꯥꯎ ꯍꯦꯛ ꯄꯥꯏꯕꯤꯔꯛꯑꯣꯏ ꯈꯪꯂꯕ꯭ꯔꯥ ꯏꯕꯦꯝꯃ? ꯍꯣꯏꯅꯦ, ꯑꯗꯨꯅꯗꯨ ꯑꯣꯏꯈ꯭ꯔꯣ꯫ ꯑꯩꯁꯨ ꯃꯥꯗꯣ ꯌꯥꯝ ꯍꯟꯊꯅ ꯌꯦꯡꯕꯩꯗꯤ ꯅꯠꯇꯦꯅꯦ꯫ ꯃꯥꯒꯤ ꯃꯁꯛꯇꯨꯗꯔ ꯀꯩꯅꯣ ꯌꯥꯝ ꯈꯪꯗꯦꯕ, ꯑꯁ ꯎꯕꯗ ꯍꯩꯅꯗꯕ ꯑꯃ ꯌꯥꯎꯔꯤ꯫ ꯍꯩ, ꯄꯪꯒꯅꯨꯅꯤ ꯅꯪꯕꯣ, ꯁꯦꯁꯦ ꯍꯩ ꯁꯤꯡꯒꯗꯕ꯫ ꯍꯧꯖꯤꯛ ꯑꯐꯕ ꯅꯨꯄꯥ, ꯒ꯭ꯌꯥꯟ ꯇꯥꯕ, ꯃꯅꯦꯝ ꯊꯤꯕ ꯂꯨꯈ꯭ꯔꯕ ꯃꯅꯦꯝꯅ ꯑꯣꯠꯄꯤꯔꯦ꯫ ꯑꯗꯒꯤ ꯃꯋꯥꯅ ꯊꯥꯡꯅ ꯌꯥꯜꯂꯝꯃꯦ꯫ ꯇꯥꯔꯤꯕ ꯄꯥꯎꯁꯤꯡꯁꯤ ꯌꯦꯡꯉꯨ꯫ ꯑꯗꯨꯅ ꯏꯃꯥꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ, ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯌꯥꯝꯅ ꯐꯕ꯫ ꯑꯗꯨꯒꯤ ꯏꯃꯥꯅ ꯅꯪꯒꯤ ꯁꯤꯟꯕꯒꯤ ꯋꯥꯅꯤ꯫ ꯃꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤꯡꯗꯕ ꯃꯃꯥ ꯃꯄꯥ ꯂꯩꯔꯝꯂꯣꯏꯀꯣ? ꯑꯗꯨꯗꯁꯨ ꯅꯠꯇꯦ, ꯏꯃꯥꯅ ꯍꯧꯖꯤꯜꯂꯨꯕ ꯅꯠꯇꯦ, ꯃꯃꯥꯗꯨꯅ ꯂꯥꯛꯂꯒ ꯅꯪꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯊꯥꯏꯅꯁꯨ ꯍꯥꯏꯅꯈꯤꯕꯗꯨꯅꯤ꯫ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯏꯃꯥꯗ ꯌꯥꯝꯅ ꯇꯛꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯋꯥꯈꯜꯂꯣꯟꯁꯦ ꯏꯃꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯍꯥꯏꯕ ꯌꯥꯏ꯫ ꯍꯣꯏꯅꯦ, ꯏꯃꯥꯅ ꯍꯥꯏꯗꯨꯕꯨꯗꯤ ꯌꯥꯔꯦꯕ, ꯑꯗ ꯅꯨꯄꯥꯗꯨꯗꯤ ꯏꯃꯥꯅ ꯈꯪꯕ ꯅꯠꯇꯦ꯫ ꯈ꯭ꯋꯥꯏ ꯃꯔꯨꯗꯤ ꯅꯨꯄꯥꯗꯨꯅꯤ ꯑꯩꯒ ꯂꯩꯃꯤꯟꯅꯗꯣꯏꯁꯦ꯫ ꯃꯄꯥꯟꯗ ꯈꯛ ꯐꯕ, ꯃꯅꯨꯡꯗ ꯍꯟ ꯆꯪꯕ ꯑꯣꯏꯔꯝꯃꯒꯅ ꯀꯝꯗꯧꯕ ꯏꯃꯥ? ꯅꯨꯄꯥ ꯑꯃꯕꯨ ꯐꯍꯟꯒꯦ ꯃꯥꯡꯍꯟꯒꯦ ꯍꯥꯏꯕꯁꯦ ꯅꯨꯄꯤꯒꯤ ꯈꯨꯠꯇ ꯂꯩꯕꯅꯤ ꯀꯣ꯫ ꯅꯪꯅ ꯍꯩ ꯁꯤꯡꯂꯤꯈꯩ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯧꯔꯤꯕꯅꯤ꯫ ꯍꯩ ꯁꯤꯡꯕ ꯍꯥꯏꯔꯒ ꯇꯧꯁꯤꯟꯅꯧ ꯀꯦꯁꯟꯅꯧ ꯍꯥꯏꯕ ꯅꯠꯇꯦ꯫ ꯌꯥꯔꯦ, ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯒ ꯈꯪꯖꯔꯛꯂꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯆꯥꯛꯇꯣ ꯊꯣꯡꯉꯨꯔꯁꯨ꯫ ꯆꯥꯛ, ꯅꯣꯡꯉꯥꯟꯕꯒ ꯆꯥꯛ, ꯅꯨꯃꯤꯠ ꯇꯥꯔꯦ ꯆꯥꯛ꯫ ꯍꯩ, ꯅꯪ ꯑꯗꯨꯝ ꯑꯩꯅ ꯆꯥꯛ ꯊꯣꯡꯍꯜꯂꯤꯗꯣ ꯇ꯭ꯔꯦꯅꯤꯡ ꯍꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯏꯃꯥ, ꯅꯪ ꯏꯃꯥ ꯑꯣꯏꯔꯝꯕꯩ ꯐꯕꯅꯤꯀꯣ꯫ ꯏꯃꯥꯟꯅꯕꯤꯒ ꯑꯣꯏꯔꯝꯃꯗꯤꯕ ꯅꯪ ꯐꯖꯅ ꯁꯨꯝ ꯐꯣꯏꯅꯔꯗꯝꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯒꯤ ꯄꯨꯛ ꯅꯥꯀꯜꯗ ꯌꯦꯞꯂꯤꯕ ꯐꯣꯟꯗꯣ ꯀꯣꯜ ꯂꯥꯛꯏ꯫
ꯉꯥꯡꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯈꯠꯂꯤ. ꯍꯜꯂꯣ? ꯐꯣꯟꯗꯒꯤ. ꯊꯥꯗꯣꯏ, ꯀꯩꯗꯧꯔꯤꯒꯦ? ꯏꯃꯥꯒ ꯁꯨꯝ ꯋꯥꯔꯤ ꯑꯃ ꯈꯟꯅꯔꯝꯕꯅꯤ. ꯀꯅꯥꯅꯣ? ꯊꯥꯗꯣꯏ ꯉꯥꯏꯈꯣ ꯍꯥꯏꯕꯒꯨꯝ ꯃꯆꯤꯟꯗ ꯃꯈꯨꯠꯇꯨ ꯊꯝꯗꯨꯅ ꯃꯃꯥꯗ ꯏꯪꯒꯤꯠ ꯇꯧꯏ. ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯣꯏ ꯀꯔꯤ ꯍꯥꯏꯅꯔꯒꯦ? ꯌꯥꯒꯗꯕ ꯅꯠꯇ꯭ꯔꯣ? ꯑꯁ ꯈꯥꯒꯦꯝꯕ, ꯃꯣꯏ ꯁꯨꯝꯇ ꯌꯥꯔꯛꯇ꯭ꯔꯦꯗ. ꯅꯦꯟꯁꯤꯗꯤ ꯃꯣꯏꯒꯤ ꯃꯃꯥꯕꯣꯛ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ. ꯑꯗꯨꯅ ꯌꯥꯔꯣꯏ. ꯅꯨꯃꯤꯠꯇꯣ ꯑꯇꯣꯞꯄ ꯑꯣꯏꯔꯗꯤ ꯌꯥꯅꯤ ꯍꯥꯏꯌꯦ. ꯑꯗꯨꯒ ꯁꯥꯂꯤꯅꯤ ꯍꯣꯏꯒꯤꯅ ꯃꯣꯏꯒꯤ ꯊꯪꯅꯕꯒꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯕ ꯃꯥꯜꯂꯦ. ꯑꯗꯨꯅ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯌꯦ. ꯈꯥꯒꯦꯝꯕꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯑꯇꯣꯞꯄ ꯊꯕꯛ ꯑꯣꯏꯔꯕꯨꯗꯤ ꯑꯩꯅ ꯅꯝꯗꯅ ꯄꯨꯔꯛꯄ ꯌꯥꯕꯅꯤ. ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕꯅꯤꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯑꯗꯣ ꯃꯣꯏ ꯌꯥꯗ꯭ꯔꯁꯨ ꯅꯪꯗꯤ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯤꯔ ꯀꯩꯅꯣ ꯂꯥꯛꯄ ꯌꯥꯔꯣꯏꯗ꯭ꯔꯣ? ꯏꯁ, ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯄꯤꯛꯄꯗꯣ ꯄꯨꯔꯛꯇꯣꯏꯕ? ꯌꯥꯔꯣꯏꯗ. ꯃꯥꯗꯤ ꯃꯤ ꯃꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯒꯟꯗꯝꯅꯤ. ꯅꯪ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯂꯥꯛꯄꯗꯤ ꯌꯥꯕꯅꯤ. ꯅꯠꯇ꯭ꯔꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯕ. ꯈꯥꯒꯦꯝꯕ, ꯅꯪ ꯁꯥꯎꯔꯅꯨ. ꯏꯃꯥꯁꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕ. ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯖꯤꯞ ꯀꯥꯞꯄꯤꯅꯤ. ꯆꯨꯅꯟꯗꯤ ꯃꯃꯤꯠꯇꯨ ꯂꯪꯊꯣꯛꯂꯒ ꯃꯊꯕꯥꯛ ꯐꯨꯔꯒ ꯕꯤꯁꯅꯨ ꯕꯤꯁꯅꯨ. ꯊꯥꯗꯣꯏ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯃꯥꯗ ꯂꯥꯡꯒꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ. ꯈꯥꯒꯦꯝꯕ, ꯃꯇꯝ ꯌꯥꯝ ꯂꯩꯔꯤ. ꯅꯪ ꯃꯔꯛꯇ ꯊꯣꯛꯂꯛꯄꯗ ꯑꯗꯨꯝ ꯄꯨꯜꯂꯒ ꯂꯣꯏꯔꯦ. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪ ꯔꯦꯝꯁꯟ ꯍꯣꯏꯒ ꯄꯨꯟꯅ ꯑꯦꯟꯖꯣꯏ ꯇꯧꯃꯤꯟꯅꯔꯣ. ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯅꯨꯄꯤꯁꯤꯅ ꯌꯥꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯃꯥꯅ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃꯃꯨꯛ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯈꯜꯂ ꯃꯥꯜꯂꯦ. ꯐꯔꯦꯅꯦ, ꯑꯩꯅ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯁꯨ ꯍꯥꯏꯒꯦ ꯈꯟꯕꯅꯤ. ꯑꯗꯣ ꯑꯩꯒꯤ ꯋꯥꯁꯤꯁꯨ ꯍꯥꯏꯔꯔꯣꯏ, ꯅꯪ ꯂꯥꯛꯇ꯭ꯔꯕꯅꯤꯅ. ꯊꯥꯗꯣꯏ ꯉꯛꯅ. ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ? ꯐꯣꯟꯗ ꯅꯨꯡꯉꯥꯏꯇꯦ. ꯆꯤꯟꯅ ꯁꯛꯀ ꯁꯛꯀ ꯎꯅꯔꯒ ꯍꯥꯏꯒꯦ ꯈꯟꯕꯩ ꯋꯥꯅꯤ. ꯐꯣꯟꯗ ꯌꯥꯡ ꯌꯥꯡꯅ ꯍꯥꯏꯗꯣꯛꯄꯁꯨ ꯄꯥꯝꯃꯨꯕ. ꯈꯥꯒꯦꯝꯕ ꯃꯥꯒꯤ ꯋꯥꯍꯩꯁꯤ ꯃꯔꯧ ꯌꯥꯝꯅ ꯂꯩ. ꯊꯥꯗꯣꯏ ꯃꯉꯣꯟꯗ ꯂꯥꯡꯇꯛꯅꯕ ꯆꯃꯝꯅꯕ ꯑꯃꯗꯤ ꯄꯣꯛꯍꯜꯂꯤ. ꯐꯣꯟꯗ ꯍꯥꯏꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤ, ꯁꯛ ꯎꯅꯗ꯭ꯔꯁꯨ ꯍꯥꯏꯕ ꯌꯥꯏꯅ. ꯍꯣꯏ, ꯌꯥꯗꯕꯕꯨꯗꯤ ꯂꯩꯇꯦꯗ. ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯂꯥꯏꯅ ꯊꯣꯛ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄꯗꯣ ꯄꯥꯝꯃꯨꯕꯒꯤꯅꯤ. ꯑꯦꯅꯤꯋꯦ, ꯌꯥꯔꯗꯤ ꯅꯪ ꯍꯌꯦꯡ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯑꯣ. ꯑꯩꯒ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯊꯦꯡꯅꯁꯤ. ꯑꯗ ꯍꯥꯏꯔꯒꯦ. ꯀꯥꯏꯗ? ꯑꯩ ꯂꯥꯛꯀꯦ 1 ꯁ꯭ꯋꯥꯏꯗ ꯀꯣ. ꯐꯔꯦ, ꯊꯝꯃꯒꯦ ꯑꯗꯨꯗꯤꯀꯣ. ꯀꯣꯜꯗꯨ ꯊꯝꯈ꯭ꯔꯦ ꯊꯥꯗꯣꯏ. ꯃꯃꯤꯠꯇꯨ ꯁꯨꯃꯥꯡꯂꯣꯝꯗ ꯌꯦꯡꯗꯨꯅ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯊꯩ. ꯀꯅꯥꯅꯣ ꯑꯉꯥꯡꯒ ꯌꯥꯝ ꯄꯟꯅꯈ꯭ꯔꯤꯗꯨꯕꯣ? ꯏꯃꯥ, ꯅꯨꯄꯥꯅꯤ. ꯑꯦ, ꯑꯗꯨꯅ ꯀꯔꯝꯕ ꯅꯨꯄꯥ? ꯏꯃꯥꯟꯅꯕꯅꯤ. ꯃꯥꯗꯣ US ꯆꯪꯂꯅꯤ ꯍꯥꯏꯌꯦ. ꯑꯗꯨꯒꯤ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯔꯛꯄꯅꯤ. ꯅꯨꯄꯤ ꯏꯊꯟꯇ ꯉꯥꯏꯔꯦ, ꯌꯥꯎꯔꯔꯣꯏꯒꯦꯅ ꯍꯥꯏꯕ. ꯑꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯉꯤ, ꯍꯌꯦꯡꯁꯤ ꯎꯅꯁꯤ ꯁꯤꯅꯤꯗꯅ. ꯐꯣꯟꯗ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯀꯣꯛꯀ ꯉꯥꯎꯏ. ꯍꯥꯏ, ꯇꯧꯅꯨ ꯇꯧꯅꯨ. ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯀꯣ. ꯅꯨꯄꯥꯗꯨꯅ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯉꯤ ꯎꯅꯔꯒ ꯐꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯒ ꯒꯥꯏꯗꯅ ꯇꯧꯔꯤꯗꯣ. ꯍꯩ, ꯃꯔꯝ ꯂꯩꯔꯤꯕꯅꯤꯀꯣ, ꯈꯪꯖꯜꯂꯨ. ꯀꯩ ꯃꯔꯝꯅꯣ ꯏꯃꯥ? ꯃꯥꯗꯤ ꯏꯃꯥꯟꯅꯕꯅꯤ. ꯍꯩ, ꯅꯃꯥꯟꯅꯕꯗꯨꯅꯤ ꯍꯥꯏꯔꯤꯁꯦ. ꯅꯨꯄꯥꯒ ꯅꯨꯄꯤꯒꯕꯨ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ? ꯅꯪꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗꯀꯣ. ꯁꯣꯏ ꯉꯥꯝꯗꯅ ꯅꯪ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯗꯤ ꯏꯁ ꯍꯔꯦ ꯍꯔꯦ. ꯏꯃꯥ, ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯀꯗꯧꯔꯤꯕꯅꯤ. ꯃꯤꯅ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯌꯥꯝ ꯍꯦꯟꯖꯤꯟꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ. ꯄꯦꯜꯂꯝꯅꯤ. ꯊꯥꯗꯣꯏꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯍꯥꯏ, ꯍꯦꯟꯖꯤꯟꯕ ꯅꯠꯇꯦ. ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ ꯕꯦꯝꯃ. ꯊꯥꯗꯣꯏꯗꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ. ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯧꯖꯤꯟꯈ꯭ꯔꯦ. ꯀꯗꯥꯏꯗꯒꯤ ꯍꯨꯝꯖꯤꯜꯂꯛꯂꯤꯕ ꯅꯣꯡꯂꯩꯅꯣ ꯈꯪꯗꯦ, ꯏꯈꯪ ꯈꯪꯍꯧꯗ ꯃꯄꯥ ꯃꯆꯥꯗꯨ ꯔꯇꯟꯒꯤ ꯌꯨꯝꯗ ꯍꯦꯛ ꯊꯨꯡꯂꯔꯦ. ꯇꯁꯦꯡꯕꯗꯤ ꯔꯇꯟꯅ ꯎꯅꯗꯕ ꯀꯨꯏꯔꯦ, ꯀꯥꯎꯅꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕ ꯖꯥꯠꯅꯤ. ꯕꯦꯝꯃ, ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯔꯇꯟꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯔꯥꯙꯦꯁ꯭ꯌꯥꯝ ꯍꯣꯏ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯂꯝꯃꯤ. ꯑꯦ, ꯏꯇꯥꯎ ꯍꯣꯏ ꯌꯧꯕꯤꯔꯦꯗꯅ. ꯍꯩ ꯃꯃꯥ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯏꯇꯥꯎ ꯍꯣꯏ ꯌꯧꯔꯦꯅꯦ. ꯂꯩꯃꯁꯨ ꯃꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯏ. ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯁꯨꯝꯅ. ꯍꯩꯃ, ꯇꯥꯗ ꯍꯣꯏꯁꯨ ꯌꯧꯕꯤꯔꯦꯗꯅ. ꯍꯣꯏ ꯍꯣꯏ ꯏꯆꯟ. ꯔꯥꯙꯦꯁ꯭ꯌꯥꯝꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ. ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯔꯁꯤꯕꯣ? ꯍꯣꯏ, ꯃꯥꯅꯤ. ꯍꯩꯃ, ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦꯗꯅ. ꯕꯦꯝꯃ, ꯁꯤꯗ ꯅꯦꯅꯦꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ. ꯂꯩꯁꯅꯥꯗꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯂꯦꯞꯄꯤ. ꯏꯆꯥꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ. ꯅꯪꯕꯨ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ? BA ꯇꯝꯃꯤꯅꯦ. ꯌꯥꯝ ꯀꯥꯔꯦꯅꯦ ꯑꯗꯨꯗꯤ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯦꯅꯦꯒ ꯃꯅꯨꯡ ꯆꯪꯉꯁꯤ. ꯃꯄꯥꯗꯣ ꯑꯣꯟꯁꯤꯜꯂꯤ. ꯄꯥꯕꯨꯡ, ꯑꯩ ꯃꯅꯨꯡꯗ ꯅꯦꯅꯦꯒ ꯆꯪꯉꯝꯃꯒꯦ. ꯆꯪꯉꯨ ꯆꯪꯉꯨ.
ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯃꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯄꯥꯝꯍꯩꯕꯗꯨ ꯋꯥꯁꯔꯨꯝꯗ ꯆꯪꯂꯨꯔꯕ ꯃꯇꯨꯡ ꯑꯁꯣꯠꯄ ꯃꯁꯝꯗꯨ ꯇꯥꯋꯦꯜ ꯑꯃꯅ ꯇꯩꯊꯣꯛꯅ ꯏꯔꯨꯖꯔꯨꯕꯒꯤ ꯐꯨꯔꯤꯠ ꯂꯤꯠꯇꯕ ꯕꯣꯗꯤꯗꯨꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯀꯛꯄ ꯇꯥꯋꯦꯜꯗꯨꯃꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯌꯧꯔꯛꯄꯗ ꯃꯃꯥꯒ ꯅꯨꯄꯤ ꯑꯃꯒ ꯆꯪꯂꯛꯄꯗꯨ ꯃꯥꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯎꯔꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯂꯩꯁꯅꯥꯁꯨ ꯌꯨꯝꯁꯤꯗ ꯄꯥꯝꯍꯩꯕ ꯃꯥꯕꯨ ꯎꯖꯔꯗꯤ ꯈꯟꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯎꯕꯗ ꯅꯠꯇꯦ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯐꯤꯕꯝꯗꯨꯗ ꯂꯩꯁꯅꯥ ꯇꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯃꯌꯥ ꯑꯣꯝꯁꯤꯟꯅꯤꯒ ꯀꯥꯎꯕ ꯃꯈꯩ ꯅꯨꯄꯥꯗꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯝꯍꯩꯕꯁꯨ ꯃꯈꯥꯗ ꯃꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯍꯥꯟꯅꯒꯨꯝ ꯏꯌꯥꯡ ꯌꯥꯡꯅ ꯀꯨꯝꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯤ ꯑꯇꯣꯞꯄ ꯂꯩꯔꯝꯕꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯁꯤꯟꯗꯨꯅ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯅ ꯈꯝꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯪ ꯊꯕꯛ ꯆꯠꯇꯧꯔꯤꯕ꯭ꯔꯥ?" "ꯉꯁꯤꯗꯤ ꯆꯠꯂꯣꯏ, ꯀꯩꯗꯧꯔꯒꯦ ꯃꯥ?" ꯂꯩꯃ ꯂꯩꯁꯅꯥꯗ ꯌꯦꯡꯗꯨꯅ, "ꯇꯨ, ꯅꯣꯏ ꯀꯀꯥ ꯔꯥꯙꯦꯁ꯭ꯌꯥꯝꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯤ꯫ ꯊꯥꯏꯅꯗꯤ ꯄꯤꯁꯛ ꯄꯤꯛꯅ ꯂꯩꯍꯧꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥ ꯂꯩꯔꯝꯃꯤ꯫ ꯕꯦꯝꯃ, ꯁꯤꯅ ꯅꯣꯏ ꯇꯥꯃꯣꯅꯤ, ꯅꯪꯅꯕꯨꯗꯤ ꯃꯁꯛ ꯈꯪꯉꯝꯃꯔꯣꯏ." "ꯇꯥꯃꯣꯁꯤꯗꯤ ꯑꯩꯅ ꯍꯥꯟꯅꯗꯤ ꯃꯁꯛ ꯈꯪꯉꯤꯗ." ꯄꯥꯝꯍꯩꯕꯗꯤ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯗꯦ꯫ "ꯍꯩꯃ, ꯅꯣꯏꯕꯨ ꯃꯃꯥꯡꯗ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯕ꯭ꯔꯣ?" "ꯑꯩꯈꯣꯏꯗ ꯂꯥꯛꯈ꯭ꯔꯦ ꯇꯥꯃꯣꯁꯤꯗꯤ." "ꯏꯃꯥ, ꯑꯩ ꯃꯊꯛꯇ ꯑꯝꯇ ꯀꯥꯈꯠꯂꯨꯈꯤꯒꯦ, ꯑꯩꯒꯤ ꯀꯣꯐꯤꯗꯣ ꯃꯊꯛꯇ ꯄꯨꯕꯤꯔꯛꯑꯣ." ꯍꯥꯏꯔꯝꯂꯒ ꯄꯥꯝꯍꯩꯕꯗꯨ ꯒꯝ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯃꯥꯅꯗꯤ ꯃꯆꯥ ꯅꯤꯉꯣꯜ ꯌꯥꯎꯖꯗꯕꯅꯤꯅ ꯃꯆꯥꯅꯤ ꯃꯅꯥꯎꯅꯤ ꯈꯟꯖꯔꯤꯕꯅꯤ ꯂꯩꯁꯅꯥꯁꯤ꯫ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯁꯤꯡꯁꯤꯒꯤꯅ ꯃꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯅ ꯋꯥꯈꯜꯁꯨ ꯆꯝꯗꯨꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯂꯩꯁꯅꯥ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕ ꯎꯕ ꯅꯠꯇꯦꯗꯣ꯫ ꯂꯩꯁꯅꯥ ꯈꯔ ꯃꯉꯥꯎ ꯊꯤꯕꯒꯤ ꯋꯥꯅꯤ, ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯈꯔꯗꯨꯛ ꯍꯩꯇꯕꯒꯤ ꯋꯥꯅꯤ, ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡꯃꯛꯇꯤ ꯑꯣꯏꯗꯕꯅꯤ꯫ ꯂꯩꯃꯅ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯀꯣꯐꯤꯗꯨ ꯃꯥꯅ ꯑꯣꯏꯅ ꯇꯥꯞ ꯄꯥꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯅꯦꯅꯦ, ꯀꯣꯐꯤꯁꯦ ꯑꯩ ꯑꯣꯏꯅ ꯄꯤꯔꯨꯔꯒꯦ." ꯂꯩꯃꯗꯨ ꯏꯉꯛꯇꯤ ꯉꯛꯏ, ꯀꯔꯤꯅꯣ ꯉꯁꯤꯗ ꯌꯨꯝꯁꯤ ꯂꯥꯛꯂꯒ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯂꯩꯃꯅꯤ, ꯃꯕꯨꯛꯇ ꯑꯔꯣꯠꯄ ꯋꯥ ꯊꯝꯕ ꯍꯩꯇꯕ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯕꯨ ꯃꯥꯗꯧꯅ ꯐꯅꯇ ꯎꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯅꯕꯨ ꯃꯃꯥ ꯃꯄꯥꯅ ꯂꯩꯃ ꯍꯥꯏꯗꯅ ꯃꯤꯡꯒꯧꯔꯝꯂꯤꯕꯅꯤ꯫ "ꯐꯔꯦ, ꯅꯪ ꯇꯥꯃꯣꯒꯤ ꯀꯥꯗꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ?" "ꯈꯪꯉꯤꯅꯦꯅꯦ." "ꯑꯗꯨꯗꯤ ꯅꯪ ꯄꯤꯔꯨꯔꯣꯀꯣ." ꯂꯩꯁꯅꯥꯗꯣ ꯍꯔꯥꯎꯅ ꯀꯤꯆꯟꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ, ꯅꯣꯛꯃꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯤꯠꯇꯣ ꯃꯥꯡꯗ ꯌꯦꯡꯕꯒꯤ ꯃꯍꯨꯠ ꯃꯈꯥꯗ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯆꯠꯄꯅ ꯃꯃꯥꯡꯗ ꯀꯅꯥ ꯂꯩ ꯂꯩꯇꯦ ꯈꯪꯕ ꯎꯕ ꯅꯠꯇꯦ꯫ "ꯍꯩ, ꯅꯃꯤꯠꯇꯨ ꯀꯥꯏꯗ ꯌꯦꯡꯉ ꯆꯠꯂꯤꯅꯣ? ꯀꯩꯅꯣꯅꯦ?" ꯂꯩꯁꯅꯥꯗꯣ ꯃꯃꯥꯡꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯥꯡꯗ ꯏꯋꯥꯡ ꯋꯥꯡꯈꯩ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ "ꯅꯪꯅꯃꯨꯛ ꯀꯅꯥꯅꯣ?" ꯍꯪꯂꯛꯄꯅꯤ ꯈꯥꯒꯦꯝꯕ ꯃꯥꯅ꯫ ꯂꯩꯁꯅꯥ ꯇꯨꯃꯤꯟꯅ ꯂꯩ, ꯈꯨꯝꯐꯝ ꯈꯪꯗ꯫ "ꯍꯩ, ꯃꯤ ꯅꯪꯒꯤꯁꯤ ꯈꯨꯝꯃꯨꯅꯦ, ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ?" ꯃꯅꯤꯡꯗꯒꯤ ꯂꯩꯃꯅ, "ꯀꯩꯗꯧꯅꯔꯒꯦ?" ꯂꯩꯃ ꯊꯣꯛꯂꯛꯄ ꯎꯕꯗ ꯍꯪꯂꯛꯏ ꯈꯥꯒꯦꯝꯕꯗꯨ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ "ꯀꯅꯥꯅꯣ ꯃꯃꯥꯗꯤ?" "ꯑꯣ, ꯅꯣꯏ ꯀꯀꯥ ꯔꯥꯙꯦꯁ꯭ꯌꯥꯝꯒꯤ ꯃꯆꯥꯅꯨꯄꯤꯅꯦ꯫ ꯉꯁꯤꯗꯣ ꯃꯣꯏꯗ ꯑꯩꯈꯣꯏꯗ ꯂꯥꯛꯄ, ꯑꯗ ꯀꯣꯐꯤꯁꯦ ꯑꯩꯅ ꯅꯌꯥꯝꯕꯒꯤ ꯀꯥꯗ ꯄꯤꯔꯨꯆꯣꯅ ꯊꯥꯈꯤꯕꯅꯤ, ꯀꯩꯗꯧꯔꯒꯦ?" ꯈꯥꯒꯦꯝꯕ ꯂꯩꯁꯅꯥꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯨꯃꯤꯟ ꯈꯠꯂꯤ꯫ "ꯉꯁꯤꯗ ꯂꯥꯛꯄꯗ ꯉꯥꯏꯔꯤ, ꯑꯗꯨꯒ ꯑꯁꯨꯛ ꯉꯝꯕ? ꯑꯩ ꯇꯥꯃꯣꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯤ, ꯑꯩ ꯑꯣꯏꯅ ꯄꯨꯕꯤꯈ꯭ꯔꯒꯦ ꯑꯗꯨꯗꯤ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯗꯒꯤ ꯀꯣꯐꯤꯗꯨ ꯂꯧꯏ, ꯑꯗꯨꯒ ꯄ꯭ꯔꯞ ꯃꯊꯛꯇ ꯀꯥꯈꯠꯈꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯆꯪꯂꯛꯄ ꯎꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯄꯥꯝꯍꯩꯕꯗꯨ, ꯅꯥꯀꯜꯗ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ꯫ "ꯇꯥꯃꯣ, ꯃꯈꯥꯗ ꯅꯨꯄꯤ ꯑꯃ ꯂꯥꯎꯔꯤꯁꯤ ꯈꯪꯕ꯭ꯔꯣ?" "ꯅꯨꯄꯤꯗꯨꯔꯣ?" "ꯃꯥꯅ ꯇꯥꯃꯣꯒꯤ ꯀꯣꯐꯤꯁꯦ ꯄꯤꯕ ꯀꯥꯈꯠꯇꯣꯏ ꯇꯧꯔꯝꯃꯤ, ꯑꯗ ꯑꯩꯅ ꯃꯨꯜꯂ ꯄꯨꯔꯛꯏꯅꯤ." "ꯈꯪꯉꯦ, ꯀꯀꯥ ꯔꯥꯙꯦꯁ꯭ꯌꯥꯝꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯑꯗꯨꯝ ꯌꯥꯕꯅꯤ, ꯅꯪ ꯀꯣꯏꯒꯦ ꯀꯣꯏꯁꯜꯂꯨ." "ꯆꯠꯂꯣꯗ, ꯀꯥꯏꯗꯒꯤ ꯑꯁꯨꯒꯨꯝꯕ ꯀꯣꯏ ꯌꯥꯕ ꯅꯠꯇꯦ." "ꯃꯄꯥꯁꯨ ꯁꯦꯜ ꯄꯥꯏ, ꯃꯁꯛꯁꯨ ꯐꯖꯕꯅꯦꯁꯦ, ꯑꯩꯉꯣꯟꯗ ꯃꯤꯠꯌꯦꯡ ꯑꯃ ꯏꯇꯧ ꯇꯧꯔꯦ, ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯗꯦꯕ." "ꯇꯥꯃꯣꯒꯤ ꯀꯥꯁꯤꯗ ꯊꯥꯖꯤꯜꯂꯝꯗꯧꯅꯦ ꯑꯩꯁꯦ, ꯄꯪꯈ꯭ꯔꯦ, ꯃꯤꯒꯤ ꯆꯥꯟꯁ ꯑꯃ ꯑꯩꯅ ꯃꯥꯡꯍꯟꯈ꯭ꯔꯦ, ꯑꯣ ꯅꯣ." "ꯍꯩ, ꯑꯉꯥꯡꯅꯀꯣ ꯆꯩ ꯆꯥꯅꯤ." ꯁꯣꯏꯗ꯭ꯔꯦ, ꯇꯥꯃꯣ, ꯅꯪ ꯁꯣꯏꯗ꯭ꯔꯦꯀꯣ, ꯑꯃꯁꯤꯅ ꯃꯥꯏ ꯐꯥꯖꯈꯤꯁꯅꯤ." "ꯌꯥꯔꯦꯀꯣ ꯑꯝꯇ ꯆꯠꯂꯣ, ꯑꯩ ꯊꯕꯛ ꯉꯥꯛꯇ ꯇꯧꯒꯦ, ꯋꯥꯊꯤ ꯉꯥꯡꯒꯅꯨ." "ꯑꯣ, ꯆꯠꯆꯔꯒꯦ, ꯑꯩ ꯍꯣꯔꯦꯟꯗꯤ ꯗꯦꯠ ꯂꯩꯌꯦ, ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯍꯧꯔꯗꯝꯅꯤ." "ꯍꯩ, ꯗꯦꯠ ꯆꯠꯄꯗ ꯑꯃꯨꯛ ꯏꯟꯅꯔꯛꯀꯅꯤꯀꯣ, ꯁꯦꯜ ꯆꯪꯈꯩ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯒ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯕ ꯅꯪ ꯑꯗꯨꯝ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯂꯩꯍꯜꯂꯦ ꯈꯪꯉꯨꯀꯣ." "ꯑꯣ, ꯈꯪꯗꯦ, ꯑꯩꯗꯣ ꯍꯣꯔꯦꯟ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯄ꯭ꯔꯥ ꯑꯩꯁꯨ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯐꯥꯒꯤ ꯇꯧꯅꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯈꯥꯒꯦꯝꯕꯁꯨ꯫ ꯃꯌꯨꯝꯗ ꯃꯤ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯉꯥꯏꯍꯥꯛꯁꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ꯫ ꯔꯥꯙꯦꯁ꯭ꯌꯥꯝꯅꯁꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ
ꯄꯥꯝꯍꯩꯕꯗꯨ ꯊꯕꯛ ꯑꯃ ꯂꯩꯔꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯗꯨꯋꯥꯏꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯩꯁꯅꯥꯗꯤ ꯄꯥꯝꯍꯩꯕ ꯆꯠꯈꯤꯕꯗꯨꯗ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯄꯥꯝꯍꯩꯕꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯆꯥꯅꯨꯄꯤ ꯊꯣꯛꯈ꯭ꯔꯕ ꯇꯨꯡ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯉꯥꯡꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯐꯃꯨꯡꯗ ꯃꯥꯒꯤ ꯐꯣꯟ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯃꯥꯒꯤ ꯐꯣꯟ ꯑꯣꯏꯔꯤꯅꯤ꯫ ꯌꯥꯝ ꯆꯦꯛꯁꯤꯟꯗꯕꯅꯦꯕ ꯑꯁꯤꯅ꯫ ꯍꯣꯔꯦꯟꯅꯦ ꯃꯥꯡꯈ꯭ꯔꯦ ꯊꯤꯅꯗꯧꯔꯤꯕꯅꯤ꯫ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯊꯥꯗꯣꯛꯇꯨꯅ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯍꯥꯏ ꯅꯪꯒꯤ ꯐꯣꯟꯗꯤ? ꯂꯥꯞꯄꯤꯉꯩꯗꯒꯤ ꯂꯥꯎꯔꯛꯄꯅꯤ꯫ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯤꯕ ꯊꯥꯗꯣꯏ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯀꯩꯅꯣ ꯃꯥ? ꯅꯪꯒꯤ ꯐꯣꯟꯗꯤ? ꯊꯥꯗꯣꯏ ꯃꯥꯒꯤ ꯕꯦꯒꯇꯨꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯐꯣꯟꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯑꯩ ꯐꯣꯟ ꯆꯪꯁꯤꯟꯗꯨꯅ ꯐꯣꯟꯗꯨ ꯄꯤ꯫ ꯀꯥꯎꯔꯝꯃꯅꯤꯅꯦ ꯍꯥ ꯕꯦꯝꯃ, ꯅꯪ ꯑꯃ ꯉꯥꯡꯂꯁꯨ ꯉꯥꯡꯉꯤ ꯍꯥꯏꯗꯣꯏꯕ ꯅꯪꯅ ꯇꯧ ꯁꯥꯕ ꯑꯃꯥꯏꯕ꯫ ꯐꯣꯟꯗꯨ ꯂꯧꯏ꯫ ꯍꯩ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ ꯅꯄꯥꯅ ꯉꯥꯡꯅꯤ꯫ ꯊꯦꯡꯉꯣꯏꯌꯦ ꯄꯨꯡ ꯐꯥꯔꯣꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯋꯥꯏꯠ ꯃꯆꯨꯒꯤ ꯁ꯭ꯋꯤꯐ ꯑꯃ ꯊꯧꯖꯤꯟꯗꯨꯅ ꯈꯥꯝꯂꯛꯏ꯫ ꯃꯃꯥ ꯃꯆꯥꯗꯨ ꯇꯨꯃꯤꯟ ꯒꯥꯔꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯒꯥꯔꯤꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯨ ꯇꯞꯅ ꯆꯤꯡꯊꯔꯛꯏ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯅꯥꯅꯣ ꯁꯤꯕꯣ? ꯑꯁꯤ ꯃꯁꯛ ꯈꯪꯗ꯭ꯔꯣ? ꯂꯥꯞꯄꯅꯤꯅ ꯑꯩꯕꯨ ꯀꯌꯥ ꯎꯗ꯭ꯔꯦꯅꯦ꯫ ꯑꯁꯣꯟꯅ ꯃꯃꯤꯠꯀꯥꯗꯨ ꯅꯣꯏꯔꯒ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥꯗꯨ ꯀꯨꯝꯊꯗꯨꯅ ꯆꯪꯂꯛꯏ꯫ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯎꯔꯦ ꯅꯨꯄꯥꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯄꯥꯝꯍꯩꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ ꯁꯤꯗꯤ ꯏꯌꯥꯅꯤꯗꯅ꯫ ꯍꯥꯏꯗꯣꯛꯂꯨꯔꯒ ꯆꯨꯅꯟꯗꯤ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯤ꯫ ꯆꯠꯂꯣ ꯐꯖꯅ ꯆꯠꯂꯣ꯫ ꯑꯗꯣ ꯊꯦꯡꯅꯗꯤ ꯍꯟꯖꯤꯜꯂꯛꯀꯅꯨ꯫ ꯅꯄꯥꯒꯤ ꯃꯁꯤꯡꯗꯣ ꯅꯪ ꯈꯪꯉꯤꯗꯅ꯫ ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯏꯃꯥ! ꯆꯨꯅꯟꯗꯤ ꯅꯣꯛꯃꯤ꯫ ꯍꯣꯏꯅꯦ ꯏꯃꯥꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯜꯂꯗꯕꯅꯤ꯫ ꯆꯠꯂꯣꯃꯤ ꯅꯪꯕꯣ ꯉꯥꯏꯗꯅ ꯂꯩꯔꯦ꯫ ꯊꯥꯗꯣꯏꯗꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ꯫ ꯁꯥꯎꯅꯤꯡꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯄꯥꯝꯍꯩꯕꯒꯤ ꯒꯥꯔꯤꯗꯨꯗ ꯐꯠ ꯀꯥꯈꯠꯈꯤ꯫ ꯄꯥꯝꯍꯩꯕ ꯆꯨꯅꯟꯗꯤꯗ ꯑꯣꯟꯁꯤꯜꯂꯤ꯫ ꯏꯃꯥ ꯑꯗꯨꯗꯤ ꯅꯆꯥ ꯍꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯆꯠꯂꯣ꯫ ꯆꯨꯅꯟꯗꯤꯗꯤ ꯑꯅꯤꯁꯤ ꯑꯃꯨꯛ ꯍꯟꯅ ꯌꯥꯁꯤꯟꯅꯈ꯭ꯔꯦ ꯈꯜꯂꯨꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯗꯤ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯤꯗꯤ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯊꯥꯗꯣꯏ ꯋꯥ ꯉꯥꯡꯗꯦ꯫ ꯆꯠꯂꯁꯤꯔꯥ? ꯈꯨꯝꯂꯛꯇꯦ꯫ ꯑꯗꯨꯃꯛ ꯄꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯄꯥꯝꯍꯩꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯑꯅꯤꯗꯨ ꯂꯥꯛꯃꯤꯟꯅꯩ꯫ ꯃꯣꯏꯒ ꯏꯀꯥꯟ ꯀꯥꯟꯅꯗ ꯈꯥꯒꯦꯝꯕ ꯃꯥꯁꯨ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯃꯥꯒꯤ ꯕꯥꯏꯛꯇꯨ ꯈꯥꯝꯂꯔꯦ꯫ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯣꯜ ꯇꯧꯏ꯫ ꯊꯥꯗꯣꯏ ꯒꯥꯔꯤꯗꯨꯗ ꯇꯣꯡꯅ ꯐꯣꯟ ꯂꯥꯛꯂꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯈꯥꯒꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯐꯠ ꯑꯣꯈꯠꯂꯤ꯫ ꯍꯜꯂꯣ, ꯑꯩ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩꯔꯦ, ꯊꯣꯛꯂꯛꯑꯣ꯫ ꯊꯥꯗꯣꯏ ꯀꯔꯤ ꯈꯨꯝꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯇꯞꯅ ꯈꯟꯊꯔꯒ ꯁꯣꯔꯁꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ꯫ ꯈꯥꯒꯦꯝꯕ ꯅꯪ ꯁꯥꯎꯔꯅꯨ, ꯑꯩꯗꯣ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃ ꯂꯥꯛꯇꯅ ꯆꯠꯊꯣꯛꯑꯦ꯫ ꯀꯩ ꯏꯃꯥꯔꯖꯦꯟꯁꯤꯅꯣ ꯍꯥꯏꯁꯦ? ꯊꯥꯗꯣꯏ ꯄꯥꯝꯍꯩꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗꯅꯤ ꯅꯦꯅꯦ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦꯅ ꯄꯨꯈꯠꯂꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯌꯥꯔꯗꯤ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯥꯏꯔꯛꯀꯦ꯫ ꯑꯗꯣ ꯑꯣꯏꯅ ꯂꯥꯛꯑꯣ, ꯑꯩ ꯃꯐꯝꯗꯣ ꯍꯥꯏꯔꯛꯑꯒꯦ꯫ ꯅꯨꯄꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯨꯃꯤꯟꯅ ꯄꯥꯝꯍꯩꯕ ꯃꯥꯁꯨ ꯇꯥꯁꯤꯜꯂꯤ꯫ ꯋꯥꯗꯤ ꯑꯝꯇ ꯉꯥꯡꯂꯛꯄ ꯅꯠꯇꯦ꯫ ꯑꯩꯅꯗꯤ ꯍꯔꯥꯎ ꯅꯪ ꯎꯅꯔꯨꯅꯤ ꯂꯥꯛꯏꯁꯤꯗꯤ ꯑꯁ ꯑꯔꯦꯝꯕ ꯇꯥꯔꯦꯅꯦ꯫ ꯊꯥꯗꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯈꯩꯁꯨ ꯍꯥꯏꯗꯣꯛꯂꯨꯔꯒ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ꯫ ꯃꯥ ꯄꯥꯝꯍꯩꯕꯗꯁꯨ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯦ꯫ ꯈꯥꯒꯦꯝꯕ ꯃꯥꯁꯨ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯅꯤꯃꯛ ꯄꯨꯟꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯐꯔꯦ ꯐꯖꯅ ꯆꯠꯊꯣꯛꯂꯨ, ꯍꯣꯔꯦꯟ ꯍꯥꯏꯔꯛꯎꯀꯣ꯫ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯀꯛꯏ꯫ ꯈꯥꯒꯦꯝꯕꯗꯤ ꯊꯃꯣꯏꯗꯨ ꯁꯥꯊꯤꯅ ꯁꯣꯛꯂꯕꯅꯤ꯫ ꯋꯥꯈꯜꯗꯨꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯇꯥꯏꯅꯐꯝꯁꯨ ꯈꯪꯗ ꯒꯥꯔꯤꯗꯨꯗ ꯉꯥꯗꯨꯅ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯃꯃꯤꯠ ꯌꯥꯝꯕꯤ, ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯉꯝꯗꯕꯤ, ꯑꯋꯨ ꯑꯋꯨ ꯄꯥꯝꯕꯤ ꯅꯨꯄꯥ ꯈꯨꯗꯤꯡꯕꯨ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕꯤ ꯍꯥꯏꯕꯗꯨ ꯇꯥꯔꯗ꯭ꯔꯥ? ꯊꯥꯗꯣꯏ ꯃꯥꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯤ ꯃꯥ ꯃꯁꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯃꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒ ꯑꯃꯅ ꯏꯃꯨꯡꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯃꯥ ꯀꯔꯝꯕꯗꯅꯣ ꯆꯠꯀꯗꯕ? ꯑꯐꯕꯅ ꯀꯔꯝꯕꯅꯣ ꯐꯠꯇꯕꯅ ꯀꯔꯝꯕꯅꯣ ꯃꯥ ꯃꯁꯥꯅ ꯃꯗꯣꯝ ꯂꯦꯞꯄ ꯉꯝꯖꯗꯦ꯫ ꯎꯈꯤꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯃꯤꯠꯌꯥꯝꯕꯤ, ꯇꯧꯉꯝꯕꯤ, ꯑꯐꯥꯎꯕꯤ ꯑꯣꯏꯅ꯫